Thobal district ki Wangjing Tentha AC ki manung chanba Tekcham dasu Lausipat ki ising inot karakpana ising gi imai asum hengalakpadagi yumsing ising thumba horakle ising thumjalaklaba yumsing da ningsing lup Tekcham gi member sing changduna yumgi Potchei sing Hondoknare school da lehanana sem saba hokkibaga loinana sa san sing su community hall da pukhalakre hairi koi Tekcham ising chawar mar marga yum kai homon oh karai da school da waina tamba hawra ising chawar maram orga sansing asi community honda pukhale aduga school sida yum ahum mari lainaba haiduna sem saba hawkre